سورة هود كي آية نمبر ينكي دقيقة نسيكي. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. وإلى عاد أخاهم هودا قال يا قوم اعبدوا الله ما لكم من إله غيره إن أنتم إلا مفترون يا قوم لا أسألكم عليه أجرا إن أجري إلا على الذي فطرني أفلا تعقلون. أدوغا آتنا آتكي أمو هوريكو أدوغا آتنا أيكوي آتنا أيكوي نتاكي مخوي مچين مناو هود مانا هايكي او أيكي ميسين الله بولاتلو ليتبني نخوي لاي أمتا مانتنا نخوي دي كري سنتي جال توب سين نتنا جال توب دي كري نا سجن با سرو توب جالي توب جال نا كن هاي جال نه جال جال سبحانه جيم عين لام نه جال سمجين جال هذه سيم باين ترى سمجين او أيكي ميسين أين تاندي نخوي دقي مسيكي منا أيكي منا دي كنا دقي سو فنگدا بنتي أي بو سيمبي رقبا أدو دقي نتنا أدو أي ربدي نخوي خان تكيروي درا داوت توبوغي أمن مرو أي بپوين أمن ينا لوي سين أسي أي خان ترقبدا پیغمبر خودی مقتا الله حيوان هاي لسي أيدي منا أي نخوي دي كان پام دي أي نخوي دي منا نتي هاي بسي هاي كاري قمم دلو بيا دي سي خندرا تور مي واز نسي تور مي دنا دو واز هاي كدن مچين هاي دن كينو لو بيدن سيگيسي ايا يام ياوري مينا يام چيكسين بپوت أما مال كنشين با او أيگي ميسين ngakpiyu hai jau na khoi gi rapta aduga ningam dana onsallu mangonda mana thabirakani asman dagi na khoida hai thana chubano amasung هون تبع توردي hapkat pigani na khoida na pangal gi mathakta na pangal aduna leithokhi ganu mara leiba sing oina مجرم من له تو كنو له تو ادي مجرم ادو وره aduna sigi kana ba mal san sigi aya sigi mahutta lawraga adugini adagini na mayama maram putho lawnari si masi section ga dan نو سودا متن تبع تو هاي دو في عايش دي تبع تورغا اكو ايران كر لي ريوا نو سودا كم كان سي نو تبع تو نماز سولدن استسقاغي ادو ما سي تبع تو دم نو سودا متن استغفروا ربكم ثم توبوا اليه ما متن انجلو تبع تو هاي نبا adordi yurselis sama adordi asman digi nun chuhlakani ne koi damukta marang kaina rahmat kino wa yazidkum quwwatan ne koi hana solombo dan ba society ga sombo ro sarkar du ga sombo ro adu ga sombo singdo du pangal haba hab kat kane ne koi wala tatawallu mujrimin ne koi sita udra naral leina ne thokano thokota din naral leiba hai du oirane नोंग चुरागा सु नोमगा पृथ्वी से फगला कदोरिन नेबा बरकत लेर कदोर में से सिदै खांगजु खांग ngамद्रो सु नोम दरदि यारो हेपसि फ्री देहता सु नोम दफिददि यारो हेपसि कुरान की कानून नम नेपसि एकोइन होनदरा कायगम अमल सु अफब तौद्रगदि हेता वली ओइ बियारो अरे दुनिया की लाइन दसु कायम त बरकत फंगो है सु नोम दरदि सी कुरान की लो नि सो अखोइन कुरान से मनुंग तो थेंगनाबदा दुआ तो बने यार अल्लाह अल्लाह पिपिरो हाइफसिन नते याते सूरगा दुआ तो उदा मखोइना हाइखी ओ हुद नंगना पुरक्ते अखोइदा दलील अमता अदुना अखोइना थादोकदब नते अखोइगे लाइसिंगबु नंगना हाई हाइदुना नत्रगा अखोइ नत्ते नंगोंदा थाजब सिंगसु मोय खुमा इमिसि नंग दलील पुरक्ते
ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡ ꯈꯔꯅ ꯅꯪꯕꯨ ꯁꯨꯝꯖꯤꯟꯈ꯭ꯔꯕꯅꯤ ꯐꯠꯇꯕꯅ ꯉꯥꯎꯍꯜꯂꯗꯨꯅ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯂꯥꯏ ꯃꯈꯩ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯃꯁꯤꯕꯨ ꯂꯣꯏꯅ ꯆꯩꯕꯅꯤꯅꯅꯦ ꯅꯠꯇ꯭ꯔꯒ ꯃꯁꯤꯕꯨ ꯇꯥꯊꯣꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯕꯨ ꯂꯥꯠꯄ ꯊꯤꯡꯕꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯣꯁꯥ ꯇꯥꯔꯛꯀꯅꯦꯕ ꯅꯪꯁꯦ ꯁꯝꯅ ꯍꯥꯏꯕꯗ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊ ꯍꯜꯂꯒꯦ ꯁꯤ ꯅꯪ ꯗꯁꯥ ꯇꯥꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯣꯏꯗꯧꯔꯤꯁꯦ ꯅꯪ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯅꯪꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤ ꯆꯩꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯕꯗꯋꯥꯗꯒꯤ ꯅꯪꯁꯦ ꯕꯔꯕꯥꯗ ꯇꯥꯔꯦ ꯅꯪ ꯅꯪꯅ ꯆꯩꯈꯤꯕꯗꯨꯅ ꯕꯔꯕꯥꯗ ꯇꯥꯔꯦꯕ ꯃꯥꯅ ꯍꯥꯏꯈꯤ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯑꯜꯂꯥꯍꯕꯨ ꯁꯥꯈꯤ ꯑꯣꯏꯕꯤꯅꯕ ꯀꯧꯖꯔꯤ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯁꯥꯈꯤ ꯑꯣꯏꯌꯨ ꯃꯗꯨꯗꯤ ꯑꯩꯗꯤ ꯆꯦꯟꯅꯖꯗꯕꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯔꯛ ꯑꯗꯨꯗ ꯁꯤꯔꯛꯀꯤꯅ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯍꯥꯏꯗꯤ ꯃꯄꯨ ꯑꯃꯗꯤ ꯂꯩꯌꯦꯅ ꯃꯈꯣꯏꯁꯨ ꯊꯥꯖꯔꯤꯃꯦꯕ ꯑꯗꯨꯒ ꯁꯤꯔꯛ ꯇꯧꯕꯅꯦꯕ ꯑꯗꯨ ꯁꯤꯔꯛ ꯇꯧꯕꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯁꯤꯔꯛ ꯂꯣꯏꯅꯔꯤꯕ ꯁꯤꯔꯛ ꯃꯌꯥꯝꯗꯣ ꯃꯈꯣꯏꯒꯤ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯒꯤ ꯃꯥꯅ ꯑꯗꯨ ꯆꯩꯕꯗꯨꯅ ꯃꯈꯣꯏ ꯃꯤꯗꯨꯅ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯒꯤ ꯕꯗꯋꯥꯗꯩ ꯅꯪ ꯕꯔꯕꯥꯗ ꯇꯥꯔꯤꯁꯤꯅꯦ ꯅꯪ ꯑꯆꯧ ꯑꯁꯥꯡ ꯆꯩꯔꯝꯃꯤꯅ ꯑꯩꯈꯣꯏ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯑꯃꯤꯔ ꯄꯤꯔ ꯑꯃꯤꯔ ꯆꯩꯔꯝꯃꯤꯅ ꯃꯥꯕꯨ ꯊꯝꯂꯒ ꯁꯤ ꯃꯈꯥꯒꯤ ꯃꯊꯛꯀꯤ ꯑꯌꯥꯠꯁꯤꯒ ꯁꯝꯅꯔꯤꯃꯤ ꯅꯈꯣꯏꯁꯨ ꯁꯥꯈꯤ ꯑꯣꯏꯌꯨ ꯃꯗꯨꯗꯤ ꯑꯩꯗꯤ ꯆꯦꯟꯅꯖꯗꯕꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯔꯛꯇꯨꯒ ꯃꯥꯕꯨ ꯊꯝꯂꯒꯗꯤ ꯑꯜꯂꯥꯍꯕꯨ ꯊꯝꯂꯒ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯁꯔꯧ ꯇꯧꯔꯣ ꯅꯈꯣꯏ ꯄꯨꯟꯅ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯆꯣꯟꯊꯍꯜꯂꯒꯅꯨ ꯑꯩꯕꯨ ꯅꯈꯣꯏ ꯇꯧꯅꯤꯡꯕ ꯇꯧꯔꯣꯅ ꯃꯥꯅ ꯆꯦꯂꯦꯟꯖ ꯇꯧꯔꯦ ꯑꯩꯁꯨ ꯑꯜꯂꯥꯍꯕꯨ ꯁꯥꯈꯤ ꯑꯣꯏꯅ ꯊꯝꯃꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯁꯥꯈꯤ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏꯁꯨ ꯁꯥꯈꯤ ꯑꯣꯏꯍꯧꯔꯣ ꯑꯩꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤ ꯌꯥꯎꯔꯣꯏ ꯆꯣꯟꯊꯍꯜꯂꯅꯨ ꯈꯨꯗꯛꯇ ꯇꯧꯔꯣ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅꯗꯤ ꯀꯟꯅ ꯌꯦꯟꯅꯔꯛꯄ ꯌꯥꯅꯦꯕ ꯑꯗꯨꯅꯅꯦꯕ ꯁꯤ ꯍꯥꯏꯔꯤꯁꯤ ꯃꯥꯅꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯁꯔꯨꯛꯇꯨ ꯇꯧꯔꯣ ꯆꯦꯂꯦꯟꯖꯅꯦꯕ ꯇꯧꯔꯤꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯗꯤ ꯊꯥꯖꯕ ꯊꯝꯖꯔꯦ ꯑꯜꯂꯥꯍꯗ ꯑꯩꯒꯤ ꯔꯕꯇ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤꯁꯨ ꯔꯕꯇ ꯑꯔꯦꯡꯕ ꯖꯤꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯑꯜꯂꯥꯍꯅ ꯃꯗꯨꯒꯤ ꯂꯨꯃꯥꯡ ꯄꯥꯏꯗꯕ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯔꯕꯇꯤ ꯂꯩꯕꯅꯤ ꯂꯝꯕꯤ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯂꯕ ꯔꯕꯇꯨ ꯑꯩꯈꯣꯏꯒꯤꯁꯨ ꯅꯈꯣꯏꯒꯤꯁꯨ ꯔꯕ ꯑꯣꯏꯔꯤꯃꯦ ꯁꯤ ꯅꯈꯣꯏꯁꯨ ꯈꯪꯉꯤꯕꯅꯦꯕ ꯅꯈꯣꯏꯒꯤꯁꯨ ꯑꯣꯏꯔꯤꯕ ꯔꯕꯇꯨ ꯑꯗꯨꯗꯇ ꯚꯔꯣꯁꯥ ꯇꯧꯖꯔꯦꯕ ꯑꯩꯈꯣꯏꯁꯨ ꯃꯄꯨ ꯔꯕꯇꯨ ꯌꯥꯗꯕ ꯅꯠꯇꯦꯕ ꯌꯥꯔꯤꯃꯦꯕ ꯌꯥꯔꯤꯃꯤ ꯂꯥꯡꯐꯝ ꯃꯌꯥꯝ ꯂꯥꯛꯂꯁꯨ ꯁꯐꯥ ꯇꯧꯔꯕ ꯇꯧꯔꯤꯃꯤ ꯑꯗꯨ ꯇꯧꯔꯤꯃꯤ ꯇꯧꯔ ꯂꯥꯛꯂꯤꯃꯦꯕ ꯌꯧꯍꯟꯕꯤꯗꯧꯔꯤꯃꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯈꯣꯏꯒꯤꯁꯨ ꯑꯩꯒꯤꯁꯨ ꯔꯕꯇꯨ ꯑꯗꯨꯗ ꯑꯩꯗꯤ ꯊꯥꯖꯕ ꯊꯝꯖꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯔꯕꯇꯨ ꯃꯥꯅ ꯑꯔꯦꯡꯕ ꯖꯤꯕ ꯄꯨꯝꯅꯃꯛꯀꯤ ꯂꯨꯃꯥꯡ ꯄꯥꯏꯕ ꯍꯥꯏꯗꯤ ꯃꯥꯏ ꯀꯟꯇ꯭ꯔꯣꯜꯗ ꯂꯣꯏ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯦꯅꯤ ꯃꯇꯝꯗ ꯂꯥꯛꯆꯤꯟꯕ ꯉꯝꯃꯤꯃꯦꯕ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯌꯧꯍꯟꯈ꯭ꯔꯕꯅꯤ ꯅꯈꯣꯏꯗ ꯃꯗꯨꯒ ꯂꯣꯏꯅꯅ ꯑꯩꯕు ꯊꯥꯔꯛꯂꯤꯕꯗꯨ ꯅꯈꯣꯏꯗ ꯍꯥꯏꯗꯤ ꯅꯈꯣꯏꯗ ꯁꯤꯟꯅꯧ ꯅꯈꯣꯏꯗ ꯌꯧꯍꯜꯂꯣꯅ ꯁꯤꯟꯅꯔꯛꯏꯕ ꯄꯣꯠꯇꯨ ꯑꯗꯨ ꯌꯧꯍꯜꯂꯦꯕ ꯅꯈꯣꯏꯗ ꯅꯈꯣꯏꯕꯨ ꯃꯍꯨꯠ ꯁꯤꯟꯗꯣꯛꯀꯅꯤ ꯑꯩꯒꯤ ꯔꯕꯅ ꯅꯈꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯃꯗꯨꯅ ꯅꯈꯣꯏꯅ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯑꯜꯂꯥꯍꯗ ꯀꯔꯤꯁꯨ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯔꯕꯇꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯁꯟꯇ꯭ꯔꯤꯅꯤ ꯁꯟꯇ꯭ꯔꯤꯅꯤ ꯍꯨꯠꯀꯤ ꯅꯠꯇ꯭ꯔꯣ ꯁꯤꯁꯤ ꯍꯨꯠꯀꯤ ꯁꯨꯔꯥ ꯍꯨꯠ ꯁꯤ ꯋꯥꯔꯤꯁꯤ ꯕꯣꯏꯕ ꯍꯨꯠꯀꯤ ꯋꯥꯔꯤꯅꯤ ꯍꯣꯏꯅꯦ ꯍꯨꯠꯀꯤ ꯋꯥꯔꯤꯅꯦ ꯑꯗꯨꯒ ꯃꯈꯥ ꯂꯣꯏꯗ꯭ꯔꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ hukumꯗꯨꯅ ꯂꯥꯛꯂꯕꯗ ꯀꯟꯕꯤꯈꯤ ꯑꯜꯂꯥꯍꯅ ꯍꯨꯠ ꯑꯃꯁꯨꯡ ꯃꯥꯒ ꯂꯣꯏꯅꯅ ꯊꯥꯖꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯅ ꯀꯟꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯁꯥꯊꯤꯔꯕ ꯗꯟꯗꯤꯗꯒꯤ ꯉꯁꯥꯏ ꯑꯃꯅ ꯑꯩꯈꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯗꯣꯛꯀꯅꯤ ꯍꯥꯏꯖꯕꯗ꯭ꯔꯣ ꯑꯗꯨꯗꯨ ꯁꯣꯏꯔꯣꯏꯗꯕ ꯅꯕꯤꯅ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯨ ꯁꯣꯏꯗ꯭ꯔꯦꯕ ꯃꯗꯨꯗꯨ ꯂꯥꯛꯇꯨ ꯂꯥꯛꯄ ꯃꯇꯝꯗ ꯍꯤꯡꯍꯟꯈꯤꯕꯁꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯖꯣꯍꯥꯔ ꯍꯥꯕꯒꯤ ꯑꯖꯥꯕꯅ ꯅꯝꯈꯤꯕ ꯅꯠꯇ꯭ꯔꯥ ꯄꯩꯒꯝꯕꯔꯗꯨꯅꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯇꯩ ꯂꯣꯏꯅ ꯁꯤꯍꯟꯈ꯭ꯔꯦꯕ ꯄꯩꯒꯝꯕꯔꯒ ꯑꯗꯨꯒ ꯍꯨꯗ ꯑꯂꯩꯍꯤ ꯏꯁꯂꯥꯝꯒ ꯁꯤ ꯄꯩꯒꯝꯕꯔ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯁꯨꯝ ꯋꯥꯀꯤꯌꯥ ꯑꯜꯂꯥꯍꯅ ꯍꯥꯏꯊꯔꯛꯏꯁꯤ ꯁꯤꯗ ꯄꯩꯒꯝꯕꯔꯗꯨꯒ ꯃꯥꯒ ꯂꯣꯏꯅꯕꯗꯨ ꯂꯣꯏꯅ ꯀꯟꯈꯤꯑꯕ ꯑꯇꯩꯗꯤ ꯍꯥꯠꯈꯤꯑꯕ ꯃꯦꯁꯦꯖꯗꯨ ꯌꯧꯍꯜꯂꯕ ꯃꯇꯨꯡꯗ ꯃꯦꯁꯦꯖꯗꯨ ꯌꯥꯔꯛꯇꯕꯗꯅꯤ ꯌꯥꯔꯛꯇꯗꯅ ꯃꯨꯛꯅꯔꯛꯏꯃꯤ ꯁꯤ ꯑꯣꯏꯔꯣ ꯁꯤ ꯌꯥꯗꯦ ꯑꯩꯈꯣই ꯏꯄꯥ ꯏꯄꯨꯁꯤ ꯍꯨꯟꯗꯣꯛꯑꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡ ꯂꯤꯗꯔꯁꯤꯡꯁꯤ ꯕꯔꯕꯥꯗ ꯇꯥꯔꯗꯕ ꯍꯥꯏꯅ ꯀꯟꯅ ꯌꯦꯟꯅꯔꯛꯏꯃꯦꯕ ꯑꯩꯈꯣꯏꯗ ꯂꯤꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯗ ꯀꯔꯤ ꯄꯥꯎꯇꯥꯛ ꯐꯪꯕ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯀꯗꯧꯔꯤꯃꯤ ꯁꯤ ꯊꯣꯛꯂꯛꯑꯗꯤ ꯅꯈꯣꯏꯁꯨ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯤꯃꯤ ꯊꯣꯛꯇꯅꯕ ꯍꯥꯏꯔꯤꯁꯤ ꯌꯥꯝꯅ ꯀꯌꯥꯝ ꯍꯥꯏꯔꯤꯁꯤ ꯏꯜꯍꯧ ꯍꯥꯏꯕꯅꯤ ilhaudardi thokane ab
ꯁꯤ ꯈꯨꯇꯧꯁꯤ ꯑꯗꯣ ꯁꯤꯒꯗꯧꯔꯤꯁꯤ ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯐꯪꯕ ꯀꯥꯡꯕꯨꯗꯨꯅꯤ ꯃꯦꯁꯦꯖ ꯐꯪꯉꯒ ꯍꯥꯏꯕ ꯏꯟꯗꯕꯗꯨ ꯑꯁꯣꯝꯗꯅ ꯐꯪꯗꯕ ꯀꯥꯡꯕꯨꯗꯨꯗ ꯗꯁꯥ ꯂꯥꯛꯀꯗꯧꯔꯦꯅ ꯉꯥꯏꯔꯤꯌꯦ ꯀꯩꯝꯇ ꯄꯥꯎꯁꯨ ꯌꯧꯗ꯭ꯔꯦ ꯀꯥꯡꯕꯨꯗꯨ ꯃꯈꯣꯏꯗ ꯑꯖꯥꯕ ꯂꯥꯛꯀꯗꯧꯔꯤꯃꯦꯅ ꯉꯥꯏꯔꯤꯌꯦ ꯃꯗꯨꯅꯤ ꯑꯥꯗ ꯍꯥꯏꯕꯗꯨ ꯁꯤꯅꯦꯕ ꯑꯥꯗ ꯍꯥꯏꯕ ꯀꯣꯝꯗꯨ ꯃꯈꯣꯏꯒꯤ ꯑꯥꯠꯀꯤ ꯈꯨꯗꯝꯁꯤꯡꯕꯨ ꯈꯠꯇꯣꯛꯈꯤꯕ ꯀꯩꯅꯣ ꯈꯠꯇꯣꯛꯈꯤꯕ ꯃꯥꯒꯤ ꯔꯁꯨꯜꯁꯤꯡꯒꯤ ꯋꯥ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯈꯨꯗꯝꯁꯤꯡꯕꯨ ꯈꯠꯇꯣꯛꯈꯤꯕ ꯃꯥꯒꯤ ꯔꯁꯨꯜꯁꯤꯡꯒꯤ ꯋꯥ ꯏꯟꯈꯤꯗꯕ ꯑꯗꯨꯒ ꯃꯉꯛ ꯀꯟꯕ ꯃꯤꯑꯣꯠ ꯃꯤꯅꯩꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯨꯀꯨꯝ ꯏꯟꯈꯤꯕ ꯃꯉꯛ ꯀꯟꯕ ꯃꯤꯑꯣꯠ ꯃꯤꯅꯩꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯨꯀꯨꯝ ꯏꯟꯈꯤꯕ ꯍꯥꯏꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏꯑꯅ ꯉꯁꯥꯏ ꯄꯟꯈꯤꯕ ꯃꯣꯏ ꯂꯤꯗꯔꯁꯤꯡꯗꯨ ꯑꯗꯨꯅ ꯍꯥꯏꯕ ꯏꯟꯈꯤꯕ ꯂꯥꯏꯔꯤꯛꯀ ꯍꯆꯥꯟꯗ ꯃꯑꯣꯡꯗ ꯙꯔꯃꯁꯨ ꯃꯈꯣꯏꯅ ꯁꯟꯗꯣꯛꯈꯤꯕ ꯗꯨꯅꯤꯌꯥꯒꯤꯁꯨ ꯃꯈꯣꯏꯅ ꯄꯥꯏꯈꯤꯕ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯈꯤ ꯄꯩꯒꯝꯕꯔꯅ ꯍꯥꯏꯕ ꯏꯟꯈꯤꯗꯕ ꯁꯤꯅꯦꯕ ꯑꯥꯠꯀꯤ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯕꯅꯤ ꯇꯥꯏꯕꯪꯁꯤꯗ ꯁꯥꯞ ꯑꯃꯅ ꯑꯗꯨꯒ ꯍꯤꯡꯒꯠꯍꯟꯕꯤꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯌꯦꯡꯉꯨ ꯇꯁꯦꯡꯅꯃꯛ ꯑꯥꯠꯅ ꯌꯥꯈꯤꯗꯕꯅꯤ ꯃꯈꯣꯏꯒꯤ ꯔബ്ꯄꯨ ꯌꯦꯡꯉꯨ ꯂꯥꯞꯅ ꯂꯪꯁꯦꯛꯈ꯭ꯔꯕꯅꯤ ꯑꯥꯠ ꯍꯨꯠꯀꯤ ꯖꯥꯇꯤꯗꯨ ꯌꯥꯝ ꯂꯥꯞꯅ ꯂꯪꯁꯦꯛꯈ꯭ꯔꯦ ꯑꯖꯥꯕ ꯗꯟꯗꯤ ꯄꯤꯈ꯭ꯔꯦꯕ ꯃꯈꯣꯏꯅ ꯌꯥꯈꯤꯗ꯭ꯔꯤꯗꯨ ꯀꯅꯥꯅꯣ ꯍꯨꯠꯄꯨ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯅ ꯑꯜꯂꯥꯍꯅꯦꯕ ꯌꯥꯈꯤꯗ꯭ꯔꯤ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔꯅꯦꯕ ꯑꯜꯂꯥꯍ ꯍꯥꯏꯕꯁꯤ ꯋꯥꯍꯩꯁꯦ ꯌꯦꯡꯉꯨ ꯑꯅꯁꯨ ꯍꯟꯅꯩꯗꯅ ꯑꯗꯒꯤ ꯆꯦꯛꯁꯤꯜꯂꯨ ꯑꯅꯁꯨ ꯍꯟꯅꯩꯑꯕ ꯈꯕꯔꯗꯥꯔ ꯍꯥꯏꯁꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯑꯃꯅ ꯀꯔꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯑꯣꯡ ꯍꯟꯕ ꯌꯥꯏꯕ ꯑꯜꯂꯥꯍꯁꯦ ꯍꯔꯐꯦ ꯇꯝꯕꯤꯅꯦꯕ ꯈꯪꯉꯨ ꯇꯝꯕꯤꯒꯤ ꯍꯔꯐꯇꯣ ꯇꯝꯕꯤꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯆꯩ ꯊꯥꯡꯕꯒꯤ ꯋꯥꯍꯩꯅꯦ ꯑꯜꯂꯥꯍꯁꯦ ꯑꯜꯂꯥꯍ ꯍꯥꯏꯕꯁꯤ ꯑꯜꯂꯥꯍ ꯂꯥꯡꯒꯅꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨ ꯍꯥꯏꯁꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯒꯨꯝꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯨ ꯋꯥꯔꯤꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯁꯃꯨꯠꯇꯅ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯂꯦꯍꯕꯨ ꯃꯥꯅ ꯍꯥꯏꯈꯤ ꯑꯣꯏꯒꯤ ꯃꯤꯁꯤꯡ ꯑꯜꯂꯥꯍꯕꯨ ꯂꯥꯠꯂꯨ ꯂꯩꯇꯕꯅꯤ ꯅꯈꯣꯏꯒꯤ ꯂꯥꯏ ꯑꯃꯠꯇ ꯃꯥ ꯅꯠꯇꯅ ꯃꯥꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤ ꯅꯈꯣꯏꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯈꯨꯟꯗꯥꯍꯟꯕꯤꯕꯅꯤ ꯃꯁꯤꯗ ꯑꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯧ ꯃꯉꯣꯟꯗ ꯑꯗꯨꯒ ꯅꯤꯡꯉꯝꯗꯅ ꯑꯣꯟꯁꯜꯂꯨ ꯃꯉꯣꯟꯗ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯔꯕꯇꯤ ꯅꯛꯄꯅꯤ ꯑꯃꯁꯨꯡ ꯅꯥꯆꯨꯡꯕꯤꯕꯅꯤ ꯇꯣꯕꯥ ꯇꯧ ꯑꯣꯟꯁꯤꯜꯂꯛꯎ ꯍꯥꯏꯔꯃꯤ ꯅꯈꯣꯏꯅ ꯁꯣꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯣꯟꯁꯤꯜꯂꯛꯎ ꯇꯣꯕꯥ ꯇꯧ ꯃꯉꯣꯟꯗ ꯅꯤꯡꯉꯝꯗꯅ ꯑꯣꯟꯁꯤꯜꯂꯛꯎ ꯍꯥꯏꯁꯤ ꯑꯗꯨꯒ ꯃꯥ ꯈꯛꯇꯅ ꯍꯥꯏꯕ ꯏꯜꯂꯨ ꯃꯥ ꯈꯛꯇ ꯂꯥꯠꯂꯣ ꯃꯥ ꯀꯩꯁꯨ ꯂꯥꯝ ꯂꯩꯕ ꯅꯠꯇꯦ ꯃꯥꯅ ꯂꯩꯕꯅꯤꯀꯣ ꯅꯈꯣꯏꯅ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯇꯥꯗꯧꯔꯅꯤ ꯑꯗꯨ ꯅꯈꯣꯏꯅ ꯇꯧꯕ ꯗꯨઆꯗꯣ ꯀꯕꯨꯜ ꯇꯧꯗꯧꯔꯅꯤ ꯑꯣꯟꯁꯤꯜꯂꯣ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯑꯣ ꯁꯥꯂꯦ ꯃꯁꯤꯒꯤ ꯃꯥꯡꯗ ꯅꯪꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯁꯥ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯅꯪꯁꯤ ꯌꯥꯝ ꯐꯔꯝꯕꯅꯤ ꯅꯪꯁꯤ ꯌꯥꯝ ꯑꯐꯕ ꯅꯪ ꯇꯧꯒꯂꯛꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅꯕ ꯋꯥꯗꯨꯅꯤ ꯁꯤ ꯑꯩꯈꯣꯏ ꯔꯁꯨꯜꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯔꯁꯨꯜꯗꯁꯨ ꯍꯥꯏꯈ꯭ꯔꯤꯃꯦ ꯀꯨꯔꯦꯁꯅ ꯏꯃꯥ ꯏꯃꯥ ꯃꯣꯍꯝꯃꯗꯁꯤ ꯑꯗꯨꯛ ꯐꯔꯝꯕꯁꯤ ꯑꯩꯈꯣꯏꯕꯨ ꯕꯔꯕꯥꯠ ꯇꯥꯍꯜꯂꯦ ꯃꯥꯅ ꯅꯪꯅ ꯊꯤꯡꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯥꯠꯄꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯡꯅ ꯂꯥꯠꯂꯝꯕꯗꯨ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯆꯤꯡꯅꯕꯗ ꯂꯩꯔꯦ ꯅꯪꯅ ꯑꯩꯈꯣꯏꯕు ꯀꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯛꯅꯤꯡ ꯂꯝꯇꯛꯅꯅ ꯆꯤꯡꯅꯔꯦ ꯅꯪꯁꯨ ꯆꯨꯝꯃꯦꯅ ꯆꯠꯅꯔꯝꯃꯤꯕ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯅꯔꯝꯃꯤꯕ ꯑꯗꯨꯒ ꯅꯪꯅ ꯇꯧꯊꯣꯔꯛꯏꯁꯤ ꯆꯤꯡꯅꯔꯦ ꯁꯤꯅꯦ ꯃꯥꯅ ꯍꯥꯏꯈꯤ ꯑꯣ ꯑꯩꯒꯤ ꯃꯤꯁꯤꯡ ꯅꯈꯣꯏ ꯎꯕ꯭ꯔꯥ ꯑꯩꯅ ꯑꯩꯒꯤ ꯔꯕꯀꯤ ꯗꯂꯤꯜ ꯑꯃꯗ ꯂꯦꯞꯂꯝꯂꯕꯗꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯂꯕꯗꯤ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯑꯩꯕꯨ ꯑꯜꯂꯥꯍꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯋꯥ ꯏꯜꯂꯨꯗ꯭ꯔꯕꯗꯤ ꯌꯥꯝ ꯐꯖꯕ ꯀꯔꯤꯅꯤ ꯄꯥꯎꯈꯨꯝꯅꯦ ꯍꯥꯏꯍꯜꯂꯤꯁꯦ ꯑꯜꯂꯥꯍꯅ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯍꯦꯟꯒꯠꯍꯜꯂꯣꯏꯗꯧꯔꯤ ꯑꯩꯉꯣꯟꯗ ꯃꯥꯡꯍꯟꯕ ꯅꯠꯇꯅ ꯍꯥꯏꯗꯤ ꯅꯈꯣꯏ ꯈꯟꯊꯕ꯭ꯔꯥ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯅꯈꯣꯏꯅ ꯑꯩꯁꯤ ꯍꯥꯟꯗꯩꯁꯨ ꯌꯥꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯉꯤꯁꯤda ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯔꯕꯇ ꯑꯜꯂꯥꯍꯗꯒꯤ ꯑꯆꯨꯝꯕ ꯗꯂꯤꯜ ꯄꯣꯠ ꯑꯃ ꯌꯥꯎꯔꯝꯃꯗꯤ ꯑꯩꯁꯤ ꯂꯝꯖꯤꯡꯗ ꯂꯩꯔꯝꯃꯗꯤ
ꯑꯗꯨꯗ ꯑꯩꯅ ꯏꯜꯂꯨꯗ꯭ꯔꯗꯤ ꯑꯩꯕꯨ ꯅꯈꯣꯏꯅ ꯃꯥꯡꯍꯟꯕꯗꯤ ꯊꯣꯛꯀꯅꯦꯕ ꯃꯥꯡꯍꯟꯕꯗꯤ ꯊꯣꯛꯀꯅꯤ. ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯅꯠꯇ꯭ꯔ ꯀꯩꯁꯨ ꯑꯣꯏ ꯅꯈꯣꯏꯅ ꯍꯥꯏꯗꯣ ꯑꯗꯨ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯑꯩ ꯑꯣ ꯑꯩꯒꯤ ꯃꯤꯁꯤꯡ ꯃꯁꯤ ꯑꯜꯂꯥꯍꯒꯤ ꯎꯠ ꯑꯃꯣꯝꯅꯤ ꯅꯈꯣꯏꯗ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯌꯥꯠ ꯑꯃꯅꯤ ꯍꯥꯏꯗꯤ ꯅꯈꯣꯏꯗ ꯈꯨꯗꯝ ꯑꯃꯅꯦꯕ ꯑꯗꯨꯅ ꯊꯥꯗꯣꯛꯎ ꯃꯥꯕꯨ ꯃꯥꯅ ꯃꯆꯤꯟꯖꯥꯛ ꯆꯥꯖꯅꯕ ꯑꯜꯂꯥꯍꯒꯤ ꯄꯤꯊ꯭ꯔꯤ ꯊꯛꯇ ꯃꯥꯕꯨ ꯁꯣꯛꯍꯜꯂꯨꯒꯅꯨ ꯑꯃꯥꯡ ꯑꯇꯥꯅ ꯅꯠꯇ꯭ꯔꯕꯗꯤ ꯐꯥꯖꯈꯤꯒꯅꯤ ꯅꯈꯣꯏꯕꯨ ꯅꯛꯁꯤꯜꯂꯛꯂꯤꯕ ꯗꯟꯗꯤ ꯑꯃꯅ ꯃꯉꯣꯟꯗ ꯃꯈꯣꯏ ꯃꯥꯒꯤ ꯎꯝꯃꯠꯇ ꯆꯥꯡꯌꯦꯡ ꯑꯃ ꯂꯧꯔꯤꯃꯤ ꯆꯥꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯃꯐꯥꯏꯒꯟ ꯀꯛꯊꯠꯈꯤ ꯃꯗꯨꯗ ꯁꯥꯂꯦꯍꯅ ꯍꯥꯏꯈꯤ ꯅꯨꯡꯉꯥꯏꯖꯍꯧꯔꯣ ꯅꯈꯣꯏ ꯅꯌꯨꯝꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯈꯛ ꯃꯁꯤ ꯋꯥꯗꯥ ꯑꯃꯅꯤ ꯌꯥꯗꯕ ꯉꯝꯂꯔꯣꯏꯗꯕ ꯁꯣꯏꯔꯔꯣꯏꯗꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯑꯅ ꯔꯁꯨꯜꯅ ꯄꯩꯒꯝꯕꯔꯗꯨꯅ ꯍꯥꯏꯕ ꯁꯥꯂꯦꯍꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯑꯗꯨ ꯏꯟꯗ꯭ꯔꯤꯕꯅꯤ ꯀꯛꯊꯠꯂꯨꯔꯤꯕꯅꯦꯕ ꯑꯗꯨꯗꯒꯤ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇ ꯅꯈꯣꯏ ꯅꯨꯡꯉꯥꯏꯖꯍꯧꯔꯣ ꯍꯥꯏ ꯆꯦꯜꯂꯦ ꯁꯤꯅꯤꯀꯣ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕ ꯍꯥꯏꯔꯤꯁꯤ ꯅꯈꯣꯏ ꯈꯪꯍꯧꯔꯣ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕꯁꯦ ꯁꯦꯡꯅ ꯀꯨꯔꯥꯟꯗ ꯍꯥꯏꯕꯅꯦ ꯒꯥꯏꯔꯨ ꯃꯛꯖꯨꯕꯤꯟ ꯍꯥꯏꯔꯤꯁꯤ ꯆꯤꯟ ꯊꯤꯖꯤꯟꯗꯕ ꯆꯤꯟ ꯊꯤꯖꯤꯟꯕ ꯅꯠꯇꯕ ꯃꯛꯖꯨꯕ ꯍꯥꯏꯗꯤ ꯀꯤꯖꯕꯗꯤ ꯆꯤꯟ ꯊꯤꯕ ꯅꯠꯇ꯭ꯔꯣ ꯃꯛꯖꯨꯕ ꯍꯥꯏꯗꯤ ꯆꯤꯟ ꯊꯤꯖꯤꯟꯕ ꯒꯥꯏꯔ ꯅꯠꯇꯕ ꯒꯥꯏꯔु मकजूबिन चिन थीजिबा नतबा आई हर वासे चिन थीजिबा नतबा सोयदन लादबा थीबा नतबा चिन थीबा नतबा अल्लाह के अजाब सुमेना आई हजिन नते हाबनी सोयदन धारानी हना नुमिन हुमनी ख नोय ले हौरदि मतुंगदि सोयरोय हाइरिसे अल्लाह ना हेल इमेबा सुमेना फोगना मेसेज जे होलबा पीरबा मीददि न पैगंबर सिंगी मतम द सिक्से अल्लाह ना सुमेना हायबा फोगना डायरेक्ट अजाब थाराने रसूल की उम्मत सुहाइदना हाइरो मुशरिक सिंगदा मुनाफिक मखोयदा था मरी खक नहोय चलो जमीन सिदा अदुई मतुंगदि अल्लाह दा नहोय कई तबु ngमरोय नबी राही मतम दा थेन नि सिंगदा हाय चैलेंज डायरेक्ट अजाब सिलाने ठीक अजाब से हुजी एखोयदि हुजिक ला इसिदि एखोयना एखोयगी खुदना तानसिनजबगी मचेत मचेत खरा लापै वाने आदा ओरकम कामत ओरकम फिल्म दो अदुगी सीन नमु लेबा नादा लेबिदा अदुबु मखोयना मदुगी सी तौखरे अदुना एखोयगी हुकुमदु लाक्लबा मतमदा एखोयना कनबीखी हाइदि अल्लाहना कनबीखी अल्लाहदगी मिनुंगसिना सालेहबु अमसुंग सालेह अमसुंग मागा लोइनबा थाजरबा सिंगबु लोइना पैगंबर लोइना सिंगदु कनखीको नुमित अदुगी इकाइबदगी तसेनमक नंगी रप्ती इकाइबसुनी इकाइबसु नंगिमी ओ यारमुदम मिदो इकाइबा मुसला तसेनमक नंगदुदगी कनखीसि नबीगा तसेनमक नंगी रप्ती मादी शक्ति लैबदुनी पंगलबदुनी तवेन हाखदि दुम तवे अदुगा हाइहतखिबनी अरानबा तौबसिंगदु अयाकपा खोंजेल अमना मखोय ओइखिबनी मखोयगी युमसिंगदा उपसिन उपसिन ताबा खोंजेल नमी सिबंग बा खुदि हिकाम कलमन मधुदा मखोय ना कोंग सगाय बा फावदी सगाय दना तो मी सिभो ने अकन बखु तो कन खोजेलम थाके मधुदा मखोयना कैदौनुंगदसु मपान फना लैरमदबदौना हाइदि अकन बजामनेबा येंगो तसेनमक यान थिन मंगन थिबे हाइबद मखोदो हाना करंत लेरमदो खुंदु मी तारमदबो मांगदिना समने तो हुजिसु अदुम लमदो मी तावने येंगो तसेनमक समुद्ना याखिदबनी मखोयगी रप्पु येंगो लापना लंगसेखरबनी समुद्तु सोयदनमक चटखिबनी एखोयगी पाखोलोइसिंग फरिस्तासिंग इब्राहिमगी मनाक्ता हराव पाव पुदुना मखोयना हाइखी शांति माना खुमखी शांति सलाम हाइबदो अदुगा थिन थबा तौखिदे मखोयदा पुथोरकपदा याइथोकलबा सनाव अमा मेहमान लाकपगनी इब्राहिम जी अमु मेहमान अमा लाए हाइबगा मादी फरिस्ताने खंगबनते सनाव अमा हेते याइरा पुथोरई दासिंगन मी सिंगन हाइखे सलामन रामद अस्सलाम वालेकुम हाइबदिनी अदु मा करियसु खुमेबा सलाम इब्राहिम नसु वालेकुम सलामन
ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯦꯛꯇ ꯑꯗꯨ ꯍꯥꯏꯅꯔꯒ ꯍꯦꯛꯇ ꯁꯜ ꯑꯊꯣꯡꯕ ꯑꯃ ꯁꯤꯒꯤ ꯄꯩꯒꯝꯕꯔꯁꯤ ꯑꯉꯧꯕ ꯄꯩꯒꯝ ꯑꯇꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯇꯥꯎꯕ ꯄꯨꯊꯣꯔꯛꯑꯦ ꯃꯦꯍꯃꯥꯟꯒꯤ ꯇꯋꯥꯖꯨ ꯇꯧꯋꯦ ꯍꯥꯏꯕꯅꯤꯗ ꯃꯦꯍꯃꯥꯟꯅ ꯈꯜꯂꯒ ꯍꯣꯏꯅꯦ ꯁꯤ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤꯁꯤ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯃꯦꯍꯃꯥꯟꯗꯨ ꯂꯥꯛꯄꯒꯤ ꯃꯥꯅ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯍꯜꯂꯤꯁꯤ ꯅꯥꯗ ꯇꯥꯅꯕꯩ ꯈꯛ ꯅꯠꯇꯦꯕ ꯄꯥꯎꯇꯥꯛꯇꯨ ꯂꯧꯅꯕꯩꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯃꯦꯍꯃꯥꯟ ꯑꯃ ꯂꯥꯛꯑꯗꯤ ꯆꯥꯛꯇꯤ ꯄꯤꯖꯅꯤꯡꯗꯕ ꯆꯥꯛ ꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤꯃꯦꯕ ꯆꯥꯔꯛꯑꯔꯕ ꯆꯥ ꯐꯥꯎ ꯏꯁꯤꯡ ꯐꯥꯎ ꯄꯨꯊꯣꯛꯀꯗꯕ ꯇꯜꯂꯦꯕ ꯑꯩꯈꯣꯏꯅ ꯁꯦꯕꯥꯠꯁꯤ ꯃꯦꯍꯃꯥꯟꯒꯤ ꯑꯗꯨ ꯏꯕ꯭ꯔꯥꯍꯤꯝꯗꯤ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤ ꯐꯠꯂꯥꯎ ꯄꯨꯊꯣꯛꯑꯒ ꯆꯥꯅꯕꯅꯦꯕ ꯂꯟꯁꯅꯦ ꯄꯨꯊꯣꯛꯑ ꯃꯇꯝꯗꯨꯒꯤ ꯆꯦꯟꯊꯣꯛꯏꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯤꯗ ꯁꯤꯒꯤꯁꯤ ꯅꯥꯀꯣꯡꯗ ꯇꯥꯔꯒ ꯏꯕ꯭ꯔꯥꯍꯤꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯌꯦꯅ ꯃꯔꯤ ꯐꯁꯛꯅꯕ ꯅꯠꯇꯦꯕ ꯄꯥꯎꯇꯥꯛ ꯂꯧꯅꯕꯩꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯩꯕ ꯑꯩꯈꯣꯏꯅꯁꯨ ꯈꯟꯊꯒꯗꯕꯅꯤ ꯄꯥꯎꯇꯥꯛ ꯂꯧꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯂꯩꯕ ꯁꯛꯇꯤꯗ ꯁꯤꯒꯟꯅꯕꯗ ꯑꯩꯈꯣꯏ ꯂꯥꯛꯄꯀꯥꯟꯗ ꯁꯟꯁꯥ ꯑꯉꯧꯕ ꯄꯨꯊꯣꯔꯛꯑꯣ ꯏꯕ꯭ꯔꯥꯍꯤꯝꯒꯤꯁꯨ ꯅꯠꯇ꯭ꯔꯒ ꯑꯗꯨꯕꯨ ꯃꯥꯅ ꯎꯔꯕꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡ ꯇꯤꯡꯊꯣꯔꯛꯇꯕꯗꯨ ꯃꯗꯨꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯗꯤ ꯄꯨꯊꯣꯔꯛꯏ ꯄꯣꯠꯇꯨꯒꯤ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯇꯕ ꯎꯕ ꯀꯥꯟꯗ ꯃꯥꯅ ꯆꯥꯕ ꯎꯗꯕ ꯃꯥꯅ ꯃꯈꯣꯏꯕꯨ ꯂꯝꯂꯥꯟꯕ ꯑꯣꯏꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯐꯥꯎꯈꯤ ꯃꯈꯣꯏꯒꯤ ꯃꯔꯝꯗꯒꯤ ꯑꯀꯤꯕ ꯐꯥꯎꯔꯛꯑꯦꯕ ꯆꯥꯔꯛꯇꯕꯗꯨꯗ ꯗꯨꯁꯃꯟ ꯑꯣꯏꯔꯗꯤ ꯆꯥꯛ ꯆꯥꯔꯣꯏꯕ ꯑꯗꯨ ꯚꯥꯕꯇ ꯂꯝ ꯃꯇꯝꯗꯨꯗ ꯇꯧꯔꯤꯁꯤꯉꯥꯏ ꯗꯨꯁꯃꯟ ꯑꯣꯏꯔꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯎꯗꯦꯕ ꯗꯨꯁꯃꯟ ꯑꯃ ꯂꯥꯛꯑꯒ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯠꯀꯗ꯭ꯔꯣ ꯐꯨꯕ ꯆꯠꯂꯒ ꯆꯥꯛ ꯆꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯔꯝꯗꯒꯤ ꯑꯀꯤꯕ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ ꯀꯤꯔꯨꯒꯅꯨ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯁꯤ ꯊꯥꯔꯛꯄꯅꯤ ꯂꯨꯠꯀꯤ ꯃꯤꯁꯤꯡꯗ ꯂꯨꯠꯀꯤ ꯀꯣꯝꯗ ꯊꯥꯔꯛꯄꯅꯦꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯅꯥꯀꯟꯗ ꯂꯦꯞꯄꯤꯗꯨꯅ ꯅꯣꯛꯈꯤ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯅꯨꯄꯤꯗꯨꯅ ꯅꯣꯛꯏꯃꯤ ꯑꯗꯨꯗꯒꯤ ꯑꯜꯂꯥꯍꯅ ꯍꯔꯥꯎ ꯄꯥꯎ ꯄꯤꯈꯤ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯐꯔꯤꯁꯇꯥꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏꯃꯤ ꯍꯔꯥꯎꯗꯅ ꯍꯔꯥꯎ ꯄꯥꯎ ꯄꯤꯈꯤ ꯃꯉꯣꯟꯗ ꯏꯁሐꯛꯀꯤ ꯅꯨꯄꯤꯗꯨꯗꯅꯤ ꯄꯤꯔꯤꯁꯤ ꯏꯁሐꯛꯀꯤ ꯑꯗꯨꯒ ꯏꯁሐꯛꯀꯤ ꯇꯨꯡꯗ ꯌꯥꯀꯨꯕꯁꯨ ꯏꯁሐꯛꯁꯨ ꯄꯣꯛꯀꯅꯦꯅ ꯍꯔꯥꯎ ꯄꯥꯎ ꯄꯤꯔꯛꯑꯦ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯅꯨꯄꯤꯗꯨ ꯅꯣꯛꯄꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏꯃꯤ ꯑꯋꯥꯕꯤꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯄꯣꯛꯈꯤꯒꯗ꯭ꯔꯥ ꯑꯩꯅ ꯍꯅꯨꯕꯤ ꯑꯣꯏꯔꯕꯗ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯄꯥꯁꯤꯁꯨ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕꯗ ꯇꯁꯦꯡꯅꯃꯛ ꯃꯁꯤꯗꯤ ꯄꯣꯠ ꯑꯃꯅꯤ ꯑꯣꯟꯊꯣꯛꯅ ꯉꯛꯂꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏꯃꯤ ꯁꯤꯒꯤ ꯑꯌꯥꯁꯤ ꯁꯣꯜꯂꯛꯄꯥꯟꯗ ꯁꯨꯔꯦꯝꯁꯤ ꯑꯗꯨꯝ ꯀꯞꯄꯦ ꯀꯔꯤꯒꯤ ꯏꯃꯥꯝ ꯁꯨꯔꯦꯝ ꯃꯛꯀꯥꯒꯤꯁꯦ ꯁꯤ ꯑꯌꯥꯁꯤ ꯁꯣꯝꯗ ꯑꯗꯨꯝ ꯀꯞꯄꯅꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯅꯪꯅ ꯉꯛꯂꯤꯕ꯭ꯔꯥ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗ ꯅꯪ ꯉꯛꯏꯕ꯭ꯔꯥꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯤꯃꯤ ꯑꯩꯈꯣꯏꯒꯤ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯅꯨꯄꯤꯗꯨꯗ ꯑꯜꯂꯥꯍꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯌꯥꯏꯐꯔꯣꯜ ꯂꯩꯁꯅꯨ ꯅꯈꯣꯏꯗ ꯗꯨआ ꯇꯧꯔꯛꯑꯦ ꯐꯔꯤꯁꯇꯥꯗꯨꯅ ꯑꯣ ꯌꯨꯝꯁꯤꯒꯤ ꯃꯤꯁꯤꯡ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯇꯤꯛ ꯃꯉꯥ ꯂꯩꯕꯅꯤ ꯑꯗꯨꯒ ꯏꯕ꯭ꯔꯥꯍꯤꯝꯗꯒꯤ ꯑꯀꯤꯕꯗꯨ ꯆꯠꯈ꯭ꯔꯕꯗ ꯐꯔꯤꯁꯇꯥꯅ ꯗꯨआ ꯇꯧꯕꯤꯔꯝꯃꯤ ꯌꯦꯡꯉꯣ ꯁꯤ ꯉꯁꯥꯏ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯌꯨꯝꯗ ꯃꯦꯍꯃꯥꯟꯗꯨ ꯂꯥꯛꯄꯒ ꯃꯥꯅ ꯂꯟꯁ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯑꯦ ꯑꯗꯨꯗꯒꯤ ꯂꯟꯁꯇꯨ ꯆꯥꯗꯕꯗꯒꯤ ꯐꯔꯤꯁꯇꯥꯗꯨꯅ ꯍꯥꯏꯔꯦ ꯐꯔꯤꯁꯇꯥꯅꯦꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎꯗꯅ ꯅꯣꯛꯇꯨꯅ ꯂꯩꯕꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯍꯔꯥꯎ ꯄꯥꯎ ꯑꯃꯁꯨ ꯄꯤꯔꯦ ꯐꯔꯤꯁꯇꯥꯗꯨꯅ ꯗꯨआꯁꯨ ꯇꯧꯕꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯨआ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯏꯕ꯭ꯔꯥꯍꯤꯝꯗꯒꯤ ꯑꯀꯤꯕꯗꯨ ꯆꯠꯈ꯭ꯔꯕꯗ ꯐꯔꯤꯁꯇꯥꯅꯦ ꯈꯪꯉꯝꯃꯤ ꯏꯕ꯭ꯔꯥꯍꯤꯝꯗꯒꯤ ꯑꯀꯤꯕꯗꯨ ꯆꯠꯈ꯭ꯔꯕꯗ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯍꯔꯥꯎ ꯄꯥꯎꯗꯨ ꯂꯥꯛꯂꯕꯗ ꯃꯥꯅ ꯑꯜꯂꯥꯍꯗ ꯌꯦꯠꯆꯕ ꯍꯧꯔꯛꯈꯤ ꯂꯨꯠꯀꯤ ꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯜꯂꯥꯍꯗ ꯌꯦꯠꯄ ꯍꯧꯔꯛꯏꯃꯤ कौमे लूट की मतांगा लूट को महन गने है दो लूट की मिसी महन गने ला लूट का इब्राहिम कैसे थाना भतीजा ने बा मचा ने बा लूट सी लूट अलैहिस्सलाम से इब्राहिम की मयाम बगी मचाने ये पे हो रहा करी तसेनमक इब्राहिम दी यामना खांगजबा वाजगनबा तोयना अल्लाह दा उनसंजबनी यामना थोटपदो लूट की मतांगा लूट महन के तो है हराव पाउस दे से हाय इब्राहिम दा यावरी जना
ai lai se mo la ha po pi se na te lut ki mi sin ki ma kan la ko ne du ma gi mi on na tra du lut chi ado de ma gi ma na le ba na nu bor ko den lai ro khun do ka du ma kan ne ha la ko la da jhagra to bo ho ha se du ne la da jhagra to la le ha ma han bi ga no i to ho la to ha farista sing na hai ki o Ibrahim lai tho khro ma sidagi तसेंगनमक लाख्रबनी हुकुम दु नंगी रब की हुकुम होय ऑर्डर लेखरेबा अल्लाह के ऑर्डर लेखरे सोयदनमक मखोयदा यौरक लगदबनी दंदी अमा इंथोक प यार रोयदा दंदी दु थैदोक प यार रोयदा रत तव यार अदुगा अखोय की पाखोलोय सिंगना आइ फरिस्ता सिंगना लूट की मनाक्ता लाखलबदा माना नुंगनांग जखी लूट नसों को नुंगनांग बा होरे मखोय की दमा चपसिल लखी मथबाक तो मखोय की दमा कन्ना यामना थबाक तो वारे कइनो मी सिंग से वापता रे मान हाय की ngasi si onthokna luraba numin amani yausil lakhi mangonda magi mi singdu khonglai thuna sigi mangda tawduna lakhibani makhoi si phat khidraba thabak sing hedi khangedna ni pambacha masak phaja phaja mai manakta mehmal la abdura magi okta mi singdu changjil imi komgi mana haijaki mi singdu haijari mi lutna o aigi mi sing makhoi si aigi ichanupi singni haidi magi machanupi na ta mai komgi nupi singdu si aigi ichanupi singni makhoi sina hena sengbani nakhoi gi damak haritane ba ma khande ba lutsu atamduda adu matam dani si haji Allah bukiyo aibu chobhan biganu aigi atithi singi matang da haidi aigi mehman singji matang da ne aibu chobhan mi kai hengano yaudra nakhoi manung da chumna lamjing ba mi am phau yaudra bra nakhoi narakta afaba mi am phau yaudra ba nakhoi bo sawra im wara im no si thawak si da ta babu sana kai ta si bo no shawat paras o si bo no afaba mi am phau no yaudra ba makhoi na hai ki soidana maknang na hana na khangli bani aigi hak leite ekhoi gi hak leite haiba nangi nachanupi singda aduga ta sengnamak nangna khangli bani अखोई न पामलिबदु करीनो हाइबा माना हाइखी लेरमलबदि को आइगी शक्ति नखोइगी नथक्ता नत्रगा कौमगी मीसिंदु फंगलमलबदि को मीसिंदो अदु दुजमजिन बे यादरा हाइबगी मोंग नतेबा मादुदु निकासलगा अदु लौबो यादरा न होय करिगिनो नुपा उमसि लेसि बो हाइबा माना हाइकी लेरमलबदि को आइगी शक्ति नखोइगी नथक्ता नत्रगा फंगलमलबदि को आइगी चंगजफम अमा लिंगना सौगतपिबा मफम अमदा आइसि पांगल लेजरमदि को ngasi ai tawgadami hadu adu mana chawbaga wabaga ko na hairpa wahin kida hairiba wahaya masigi ayat sida khan thagada wahaya yauri qalu laqad alimta ma lana fi banatika min haqqin wa innaka la ta'lamu ma nuridu haisi ikhona khalli sinan khangba natra ikhona khalli si khangba natra khaktaro siksi makhai do las ki wa innaka la ta'lamu ma nuridu khange ma pajana ma nuridu ikhona khalli si kai no dunan khangba natra si khalle ikhona pam dunan khangi ni sida min haqqi hairiba wahiba ma yawa isi adu tawdri adu mathakta thaki di mathakya na wa innaka la ta'lamu ma nurid sitai arthane abasidi aina hajidi somdadi karino sidi soidana ma nangna hana na khangli bani aikhoigi hak leite haiba nangi nupi nacha nupi singda sigi si hak leite haibasi matamduda nika talak ama ma tawbasi मखोई को कोमदु की चटनबी सी हक लैबी लैतबियन लैरंबा याला ऐ सुम खन थरुदन करा यौखरा ह आलू यालू तो मखोइना फरिस्ता सिंगदुना हाइकी ओ लूत तसेनमक अखोई सी पावबुबा सिंगनी नंगी रब की कैदौनुंदसु यौसिल्लक लोय मखोइना नंगोंदा मदमदु फरिस्ता ने सेदा खंग इमिमा
ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯣ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯑꯍꯤꯡꯒꯤ ꯁꯔꯨꯛ ꯑꯃꯗ ꯑꯗꯨꯒ ꯍꯟꯅ ꯌꯦꯡꯂꯛꯂꯣꯏꯗꯕꯅꯤ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯨꯡ ꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯃꯣꯏꯗꯕꯅꯦ ꯆꯨꯝꯗꯤꯡ ꯆꯠꯈ꯭ꯔꯣ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯕꯅꯤ ꯀꯅꯥꯅ ꯇꯣꯡꯕ ꯌꯥꯗꯦꯕ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯅ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯅ ꯇꯁꯦꯡꯅꯃꯛ ꯅꯪ ꯅꯨꯄꯤꯗꯤ ꯌꯥꯎꯍꯟꯕ ꯌꯥꯗꯦ ꯎꯗꯨꯗ ꯇꯁꯦꯡꯅꯃꯛ ꯃꯉꯣꯟꯗꯗꯤ ꯌꯩꯒꯗꯧꯔꯤ ꯃꯈꯣꯏꯕꯨ ꯌꯩꯒꯗꯕ ꯑꯗꯨꯅ ꯇꯥꯕ ꯑꯖꯥꯠꯇꯨ ꯃꯥꯁꯨ ꯇꯥꯗꯧꯔꯤꯑꯕ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯒꯤ ꯂꯦꯞꯈꯤꯕ ꯃꯇꯝꯗꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛꯇꯨꯕు ꯅꯛꯇ꯭ꯔꯤꯕ꯭ꯔꯣ ꯑꯌꯨꯛꯇꯅꯤ ꯃꯈꯣꯏꯅ ꯂꯥꯛꯀꯗꯧꯕ ꯑꯌꯨꯛꯇꯨ ꯀꯨꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯁꯔꯨꯛ ꯈꯔ ꯂꯩꯔꯤꯉꯩꯁꯤ ꯆꯠ ꯁꯤ ꯄꯩꯒꯝꯕꯔꯒꯤ ꯍꯦꯛ ꯅꯨꯄꯤꯅꯤꯀꯣ ꯑꯖꯥꯕ ꯇꯥꯗꯧꯔꯤꯁꯤ ꯃꯨꯐꯇꯤꯒꯤ ꯅꯠꯇꯦ ꯃꯨꯐꯇꯤꯒꯤ ꯃꯧꯔꯨꯕꯤꯒꯤ ꯍꯥꯐꯤꯖꯒꯤꯗꯤ ꯍꯤꯡꯅꯕꯁꯨ ꯌꯥꯎꯅꯕꯅꯦꯕ ꯋꯥꯔꯤꯗ ꯑꯗꯩ ꯄꯔꯗꯥꯗꯁꯨ ꯇꯧꯕꯅꯦ ꯃꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯨꯀꯨꯝꯗꯨ ꯂꯥꯛꯂꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯅ ꯑꯣꯟꯊꯣꯛꯈꯤ ꯁꯍꯔꯗꯨ ꯃꯊꯛ ꯃꯈꯥ ꯑꯗꯨꯒ ꯍꯩꯊꯈꯤ ꯃꯗꯨꯗ ꯃꯩ ꯏꯛꯂꯕ ꯅꯨꯡꯁꯤꯡ ꯃꯔꯣꯟ ꯃꯔꯣꯟ ꯍꯩꯊꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯁꯤꯗ ꯀꯔꯤꯅ ꯁꯤꯖꯤꯟꯅꯔꯤ ꯃꯇꯔꯅ ꯅꯣꯡ ꯇꯥꯍꯟꯕꯗꯣ ꯑꯝꯇꯔꯅ ꯍꯩꯊꯍꯟꯈꯤ ꯑꯝꯇꯔꯅ ꯍꯩꯊꯕꯗꯣ ꯅꯣꯡ ꯇꯥꯍꯟꯕ ꯅꯣꯡ ꯍꯩꯊꯕ ꯍꯛꯇꯨꯅ ꯄꯤꯔꯛꯂꯕ ꯅꯪꯒꯤ ꯔꯕꯀꯤ ꯃꯅꯥꯛꯇꯒꯤ ꯅꯠꯇꯦ ꯃꯗꯨ ꯗꯟꯗꯤꯗꯨ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯁꯗꯀꯜꯂꯥꯍꯨ ꯂꯥꯖꯤꯝ ꯁꯤꯐꯥꯎ ꯇꯧꯔꯁꯤ ꯅꯣꯡꯗꯨꯁꯨ ꯅꯨꯡꯒꯤ ꯂꯣꯠꯂꯤ ꯑꯗꯨꯗꯒꯤ ꯂꯨꯠꯁꯤꯅ ꯂꯨꯠꯀꯤꯅꯤꯗꯅ ꯑꯗꯨꯗꯒꯤ ꯅꯨꯍꯒꯤ ꯅꯨꯄꯤꯁꯨ ꯅꯠꯇ꯭ꯔꯣ